ngase phongkiba tungan Manipuri si phongsing digi maruibi ipausing myamna thamji ahanbada sanalebo pauksi digi lokocharaga PM Modi gi apokpi masangandre Prime Minister Narendra Modi gi mama Hiraben Modi gi masangamdabana maramoyreduna ngarang Ahmedabad ki UN Mehta Hospital do pukhalaktuno lekanakre anabigi phipamasi Prime Minister Narendra Modi na hospital laktuna yengsingkre UN Mehta Institute ki Cardiology and Research Center na phungdorakpagi matungina Hiraben Modi na hokiba June thada sahi maudraga mapung farakpada ma ke haksangi phibam akaiba leite doctor sina phungdorakpada su Hirathen Modi gi haksang hauju phawbi gi oina normal oide du hospital sina atopa ahenba I paudi phungdorakidi nakala marom na PM gi manang nupa Prahalat Modi amati makoi gi imung manung gi miyesing Karnataka gi Mysore thokiba car accident du gi matung ikuidana Hiraben Modi sisu hospitalized torokibani Prime Minister gi mama hospitalized tawre haiba paukta bara Congress ki Lusingbu Rahul Gandhi na Twitter da phungdorapagi matungina PM gi damak matam punmakta leptuna laigani mama amadi masani gi marakta lainariba mari sidi mamal naidraba laigi phanglaroi da bungsibani atupa matamna haksangi phibam kan khalak oiresno loinana pausna su makhata na su phungdorakli Makasa tarak poina to papamana solaga purak pa ma hospital do laikidre sakhangdaba mi ani nanga se pung nipan ga minit kuntra ga tarugrom taba matamna Chuchampur district hospital pukhalamba tamthina soklaba mi ma lekana bangamdan laikidre police tagi phangba pawge matungin laikidraba mi si Chuchampur district ki molum village tagi laikidraba khambaswan mowan gi masanupa pomi yen saikun go humdoi kawi mahak Bolian amati mata village ki lona ba mafam amada tamthina soktuno leiramba thengnabadigi sakhangdaba mi ani eduna hospital pukhalakibani thawdo osigi matangna laikhidraba Pomalian gi makhura khubja sinse yangkhige turukna Chuchampur police station na complaint ma thangalakpadagi police na thawdo oduna makhata na thijinna IPC gi section 30234 gi makhata case ma register tawkhre so hairi Makasa tarak poina to papam na sai ni palom surabi mahiroi ama phamlana bigi oza ma mara lairi haina ko na lakthokre masagi sai ni pan rop tangai rabi mahiroi nupi masa madana tabalisa salubigi dama miyo ema fast track special court number 2 na prokso eki section 6 kim khara mara lairi haina ngasi lakthokre ko na mara lairi haina lakthokraba miyo edu Bishnupur maning laikai ward number 3 dagi aram Robindro se kuntragani pan apokbigi ming laikhidraba e iboso khoi Thawdo si kumja English ngani taraga marida nupi masa sina tamlibi school adura oza oiriba e Robindro na satakibani matam adura nupi masa si subnatagi sei nipan subadana tan school si hostel la leibani hari Thawdo adugi wari si nupi masa aduna apokpik mama da tamnaba matung Imphal West ki women police station complaint ma tawraba matung voyel sataduna lakibani Thawdo adu hostel aduda roommate oina laiminariba makhoi humna toilet ki halakpa matamda hariba oza e Robindro na yumdagi mamagi kolama lai haraki amasi roommate oina lairiba atuda victim oiribi nupi masa sigi manaw nupi yauna laiminai mama na call tor e heba pauta bargi manaw nupi sina chensilaga pai gi tawbud oza sina victim nupi masa si oina pahela u haibinai ki Madura manaw nupi amadi maki atopa roommate asi satkhiraba matung victim nupi masa si oza adugi room da hek sangmaga oza sina khudang paiduna madi masinda handicraft amana menshinduna phamungda namfuda singsinkibani phamung dek tabu oza sina nupi masa si haksangda sokpa horakibani thawdo sigi matungda nupi masa si gyan takhidre hairi makna gyan tarakpa matamda oza gi phamungda leiramki aduga nupi masa si fi thongdana mati maki private part ki ita dun leramki loindana mahakna hiplam liba mompak phidaga mati maki phirol singda ita idun leramki hairi thawdo sigi matung oza sina mahiro nupi masa si bu reading room da satlo haraki thawdo si thokraba matung nupi masa si class yawa ngamdabagi phibam da raki matung sina nupi masa sina oza du da call to biu hairubada call to bi bhot thritan ona toroktuna nakhoi gi parents singda haidokpada heart kani haina phawki halaki Call topic mode Pirol amadi bed chitching adu sudo o hani thangpiraki Pirol sing adu sudo ulabasu I tai ribising adu di kokang kiti masigi matung oza aduna phi sing adu segai duna manki thagdok thokraba numit nini leraba matung oza adu gi kar numidang weram da ma ki apokpi da call tawki duga oza aduna ka adu gi thokibagi tanja laraga mama da thagdo du gi matana tamnaki Madura apok pieshina kumza English ngani taraga mari October kungani panda Imphal West ki women police station satuna thawdo dugi matangda written report ama pikibana hari
केस असि ngasi phawa satharaktuna school asida oja oiribe A Robindro asi mara laire haina ngasi fast track special court number 2 na prokso eki section 6 ki makhada lauthokibani केस असिदा स्टेट की काउंसिल ओइन स्पेशल पीपी मोइरांगथेम राइसा न लेपखि दुगा एक्यूज की काउंसिल ने एडवोकेट एस सशिंद्र न लेपखि निसु पाउसन मखाता न फोंदोरकली मखासा थरक पोइना तो पपौमना ड्राइवर सिंह बुलान ओहनना बो होना बिया बंगमलो यूनियन लमदम सिगी मियाम गिदमक एहिंग नुंगथुल नाइदना थवाई योनन होना जरिबा ड्राइवर सिंह बु मियाम ममांग लान ओहनना बो होना रख बिया बंगमलो हाइन ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर्स यूनियन की सिरोल अमद हाइदि यूनियन सिगी जनरल सेक्रेटरी मेमोम अनिल मैतै न कुयेक पीदुन थदोरकपा सिरोल अमन हाइ ngasi पौक्से सिंग फोंदोकनरखिबा पाउद सपम जदुमनिना कुमजा इंग्लिश सिंगनि अहुमदगिना मरिदा खुलाई पाइब सिंगी खुतगी ड्राइवर सिंग कनखेना फोंदोकिबदु कनखिबा लेति हाइदिबा ड्राइवर सिंग असि यूनियन सिगी मेंबर सिंगना दिमापुरगी पुथोरकपदा लंबीदा कांगपो पुलिस स्टेशन दा माक लेरंबा खतनि जादुमनिना मपालमदगी मितो पुशलकपदा ड्राइवर सिंगदा ताइसिनरिबसि माकना खुदम संगदम पुथोकपिउ हाइदि लमेन तुहेनमा ड्राइवर अमा अनिना मयाइ काबा पोलम पुबा यरमलबसु मखोय यूनियन सिटीगी तानथोकलिबनि मियामगिदमक थवाइ खुवाकता हापतुना थबक तौरिबा ड्राइवर सिंगबो हनथबा मौन उहनबा लेबक थिबनि हाइदि मणिपुर गुम्बा लैखा लंबी खक्तदा मियामगी पुकसाक लंबी ओइरिबि स्टेट असिदा मियामगी साना थकनबदगी हौरगा मियोइबना हिंगबदा संगद्रबा यादरबा पोलम कया ड्राइवर सिंगना थवाइ खुवाकता हापलगा पुशलकलिबनि नेशनल हाईवे सिंगना मतम साना बन ब्लॉकेट तौबा मतमदा ड्राइवर सिंग नुंग नौरी नोंमै मरक्ता मियामगिदमा पोलम सिंग पुशलखिबा काउथोकपम थोकते लमेन तुएनबा ड्राइवर अमा अनिखकी थवंग मियाम मांगदा पुथोलगा मियामगिदमक थवाइ खुबाकता हापतुना होटनजरिबा ड्राइवर सिंगबु लान उहननबु होटनबदि ड्राइवर यूनियन याबंग अमलोय हाइनसु सिरोलदुना मखातारी मखासा थरक पोइना तोपा पाउ खरना सैनादिगी हलकपा ममा मसा टेस्ट तौबदु कोविड पॉजिटिव ओइख्रे कलम्बो फाउदुना सैनादिगी हलखिबा नुपी अमा अमसु माकी सही तरुक सुरबी मसा नुपी तमिलनाडुगी मदुराई एयरपोर्ट टेस्ट तौबदा कोविड-19 पॉजिटिव ओइख्रे हाइना सीनियर हेल्थ ऑफिशियल अमना ngasi फोंदोखरे मदुराई मनाकी बिरुदुर नगरदगी नुपी अमसु माकी मसा नुपी एदु लेबपोको नुमित्ता तारखिबा दुदा एयरपोर्ट RT-PCR टेस्ट तौकी अमसु फलसिंग अदु कोरोना वायरस की पॉजिटिव ओइरमखि हाइनसु ऑफिशियल अदुनाकी अनिमा अदु बिरुदुर नगर होम आइसोलेशन थमख्रे मखोइगी सैंपल सिंग अदु होल जीनोम सीक्वेंसिंग किदमक टेस्ट लैब से थाख्रे लाइबापोको नुमित तमिलनाडुदा पॉजिटिव केस तरा फंखि एक्टिव केस की मसिंग यांखैगा मथुदे लैदि चाइना अमसुम अतै लेबाक्सिंग कोरोना वायरस नाबा मसिंग खंगहौदना हेनगलखिबा दुगी मतुंग तमिलनाडु गवर्नमेंट खुदक्ता स्टेट असिगी एयरपोर्ट मरिदा थुंगलखिबा पैसेंजर पुनमकी स्क्रीनिंग खंगखि सेनाइदा लैबा राजीव गांधी गवर्नमेंट जनरल हॉस्पिटल कोविड-19 मॉकड्रिल अमा इंपैक्ट तौदुना ngarang स्टेट हेल्थ मिनिस्टर मा सुब्रमण्यमना करिगुम थोलक ताराबदि लैसेद अदु लक्षिननबा गवर्नमेंट सिना मपुंग फाना थौरांग तौरे हाकेनसु पाउसिन मखाताना फोंदरकली अतोबा पावमना रॉबरी दी मपुरोइबा कननबा होनबा एक्ट्रेस कापतुन हाटख्रे वेस्ट बेंगल की हावड़ा डिस्ट्रिक्ट ngasi yumjukation numita highway da robbery taunaba honarakpa mathingnaba honakibada Jharkhand gi actress ama kaptuna hatkre haina police na phongdokre Riya Kumari na film producer ama oiriba maki mapureba Prakash Kumar ama sumakoyeni gi sahi ani surabi masana pigoloina car national highway traga turuk fauduna Kolkata tamna lakhibegi lakhibene hani sumakoyna ki बगनन पुलिस स्टेशन एरिया की मनुंगसनबा मही शेखरा मनाक्ता प्रकाश कुमार मपान इपान थोकनबा युपुंग तरुरम ताबदा कार तुखामखि मतमदुदा थुनमक मी अहुंगी गेंग अमना मागी अयावबा पोसिंग अदु लुट तौनबा होनदुन मंगोन अटैक तोखि मतमदुदा मागी नुपी अदुना मपुरोइबदुबु कन्ननबा थुनमक संगसिलखि मदुदा हुरानबसिंग अदुना मंगोन नोंमैना कापखि अमसु वाफमदु थदोकनु खुदक सेन केनसु पुलिस नाइखि मिस्टर कुमार मागी नुपी अदु गाड़ीदा हापकलगा तेंबांगनबा थीदुना किलोमीटर अहुमलों गाड़ी थरखि मदुदा मियोइ खरा थेंगनबदगी थाउदोदु मखोइदा वरी लीदुना खंखि मियोइ सिंगदुना माकपु लोइनबी नुपी एदु उरोबिरेयादा लैबा SCC मेडिकल कॉलेज एंड हॉस्पिटल पुबदा मतेंग पिखि अदु मफम मदु नुपी एदु सिरगा पुरक्ले हाइना डॉक्टर सिंगना लापथोखि हानिसु पाउसना मखाताना फोंदोरक्ली मकासा थरक पोइना पोंगना फम पाउक्सीदिगे तोपा मरुइबा पाउ खरनम रिम्स मापु पानबगा पंखक ओइरे बजेट हंदखिबा याबगी अकिबा लेरे
Center North East region bu hena sakot hanana khongtang kya lokhatli haina laurabasu RIMS Regional Institute of Medical Science Impal Housing Ministry na regular director natragana caretaker ama haptabana Medical Institute sima pupan baka pang oire matang financial year dagi RIMS ki annual budget handaki bi yabi akiba lai hari Pona phamna phangwa pawgi likhuna man hai tha sugi taraga mapan Manipur High Court ki single bench amana ta ki rai amana RIMS ki director Professor L Ranjit ki appointment order adubu cost okay High Court ki order dugi matungna ministry gi mekedi regular director natragana caretaker ama haptana laidi RIMS ki regular director ama hapna gi interview tha sugi kungani thuda pangtokrabu sunga si fawba phal lakthokna laidi ko na appointment order cost tawkraba Professor L Ranjit haujisu director gi office gari amasum security na singbu sijina duna laidi RIMS ki director natragana caretaker laitabna mara moiraga haukiba numit tarani romasida maruweba file kaya ama pending oiduna laidi RIMS ki sahi amagi budget asil pakoti satruknom oedubu financial year matam kuiraktraba sida numit tarani hina director laitabna contract work singi lupa koti kya pending laibana mara moiraga utilization certificate pi bangamdabna budget ki senpam hankrabadi mathangi annual budget ki senpam handakhiba yabi akiba laira hadi Ministry na RIMS ki director natragana caretaker ama numit tarani hena haptabasi ministry ki karamba wakalona madi North East region mu sakot hananaba ahenba miyeng thamduna thabak paikhatli haina lauraga aims ki thakta leiri hariba RIMS pu mapu panabugum thamliba seleb thibani director ama laitabana maram oiraga staff sing lakningba matamna lakpa haningba matamna hanba madi thabak suningai leitabagi phibamda leiri hanasu pawgi likhuna sina hari Medical Institute asik administration masum hospital goeba marueba thabak thorong kya staff ki grievance sense khanagadaba analenga mari lenaba polam leigidaba daily wages amasum contract staff singi matangna khanagadaba negrim the institute asik rules and regulation thagadaba singba marueba thabak thorong kaya ma house pending oiduna leidi house oiriba phibam asina ministry na athuba matamda miyeng sanghiduna regular director ama hablaktaba tharabadi institute asigi phibam ka hena suksilakpa yabagi akiple henisu pawgi likhun sina hairi hena pawsina phungdurakli atopa pawmadana mo laiba asigi president Draupadi Murmu si Imphala lakadari January 3 Home Minister Amit Shah laklaga project kaya sangaramgadori lakriba mathang tha January ki tang 3 laiba asigi Union Home Minister Amit Shah Manipur laktuna hauji state asigi BJP no lusing government asina state asida pekhalak sahab loirba project kaya ama sangaramgadori loinana mathang ki sahi ki February thar state asida pangthokodori G20 summit ki session manungda laiba asigi president Draupadi Murmu laktuna project kaya ama sangaramgan heri ngasi numidang Manipur gi Chief Minister N Biren share lawduna minister sing amasum official sing yauna state asida center digi BBIP kaya ama laklaga project kaya ama sangaramgadaba madi kaya ama na foundation stone yunglamgadori basiga madi lenana CM sabagi matana khananainaba mifam ama pangthokre pangthokiba mifam aduga mari lenana Chief Minister N Biren pauksi siga mobile phone kuthangna wari sanaba madama naiki BJP na lusingba government asina mamangi tamdagi state asida pekhalakpa project kaya ama sabu lushilapa loinana satliba December thagi Takhaidigi Horaga, Thomas of Hosik Lady BJP Ganisuba Tamgi government asina inaugurations Monta Haino Obsap Duna project Kayama Sangana of Tarongtori Hosik Sablu Eraba project Samagi Matata Lady Lakli Matangi Sagi February Tada G20 Summit Impala Pangtokadoriba Sigi Matunda Leva Sigi President Draupadi Murmulaktuna BJP no Lusingba government asina Pekaliba project Kayama Sangarangani Sangagadoriba Madi Foundation Stone Yungangadoriba project Singasi Puna Lupa Koti Lishingamagi Mataktani Hanis Minister N Berena Laktoki Lakliba January ki tang tarukta levas ki Union Home Minister Amit Shah na Manipur lakadariba Suchampur Ladiba Suchampur Medical College merging the Sagaliba Polo Station Sangai Thela Sagaliba Manipur Olympian Park Zenimsta Sagaliba private work Kanglagi no Pokthong Nilakuthi Sagaliba Horticulture and Soil Conservation gi mega food ki building Sangaba Loinana Moirangi INA complex the food Samaga Humpuga Manga Wangwa Levas gi Zati gi Masu Ungi Pira Sinkhalamgani Haidi Aduga Moirang the Union Minister Amit Shah Yauna Miam Giweba Asobo Mipamas Pangtokani Henisu Paush na Makatana Fondorokli Atopa Paw Madana Nipuni Arubu Gani official January thar India COVID-19 case ka hena hengalako yabana lakadori Nipuni si yamna lubu matamama oigani hena mamangi outbreak singi mong yenglaga official source na Fondorakli mamangda
East Asia COVID-19 gi anaba wave hek hokiba numit kuntra ga mangani gi manung India ra Europe thingna lakhiba si train ma hoire web asida infection tawba siba musum hospitalization tawba gi sang nemngani China musum South Korea ra COVID-19 gi case ga hengalak liba si yenglaga government state amada union territory singda alert lakthokba loidana section thorang gi thabak kya pekhat phawkre hari Prime Minister Narendra Modi amasum Health Minister Mansukh Mandaviya na leba sida anawba case sing thengna na lokoliba thabak thoram sing SS tawbi gi mipam bangdokhi Handak lakhiba web asi Omicron subvariant BF7 na thogalapani BF7 subvariant siamagamaga sandokan amadi machine naraba misha amana mi taraga turukta makata na sandokun ngami haina su official source asina su makata na phongdurakli makasa tarak point na to papaw madana Bisnupur yolamba matam helaba asa thaw haidok tu manghanbikhre ngasi numi yung matung pung anirom tabada food safety officer Bisnupur Dr. Nongalay pebam ng miyang makada matam helab asa thaw haidok tun manghanbikhre matam helab asa thaw singadu fogok saw ikai police station giti mamana nganukol saitun gi fogalaba matungda food safety administration Bisnupurda kushinarakpani matam helab asa thaw singadu Bisnupur municipality I odi ga abalaroga dumping site on ladiba so theda Dr. Nongalay pebam madima ki makata bi staff singaluina haidok tun manghankhibani Dr. Nungalay pebam na phongdok hibada Bisnupur district ki mapam khudimakta sana thanaba polam yugon tukan sing food business operators sing na masiguma matam helaba polam sing yonbigano posai lady bising su expiry date amadi date of manufacturing mun yengla ka potlebiyo kanaguma na matam helak pa posta yolama thengna rabada ain gi mating lorga penalty phangan gene su paus na makata na phongdorakli makasa tarak point na to papa mana miyo ma halamle UZO na akan makhongjang sangsin gadori Susampur district ki Singat subdivision gi Mowalum village gi Pamuan lanes apopale kidraba Khamsuan mun kauba miyo ngasi Bawalian hamasum mata kolgi marakta phibam luna solga wakal mangna leramadi lekana bada kan mangamdana lekidre hari thawdu osigi matangda zawfru ki apex body am oiriba United Zo Organization JSQ gi mekedi akan mamong na kanem torpag loina mari le na ki authority na thas gi kuntra gi numidang waram pung taru phaw gi manung da thawdu osida sinari ba mi sing faduna moral gi matung na serak pi na thabak lawkatrabadi apex body sigi mekedi gi akan makhongjang sing jangsilagan hari United Zo Organization gi maikedi gi phongdorakibada Zo Fruki miyoibu halambagi thawdo singa sidagina ngasigi sina ahanmanati thasigi taraga tretatsu balbeng da furubasigi lamuan thang asopalai kidrabati tuwal kholam kauba ti daijang khuldigi miyoy amasu halamkiba thawdok leikrabani hanasu paus na phongdorakli makasa tarak point na to papaw mana interim order amagi mayokta Manipur Lok Ayukta na file torakpak miscellaneous case ama high court na dismiss tokre Manipur Lok Ayukta da file torakpa complaint amagi matungina Manipur Lok Ayukta na complaint case number 5 of 2022 lokhalakpa gi mayukta High Court of Manipur file torakiba writ petition civil number 833 of 2022 bu court asina lokatuna khanaraba matung September 18 English ngani kunngani thure pihiba interim order gi direction singi mayukta Manipur Lok Ayukta na file torakiba miscellaneous case WPC number 346 of 2022 High Court na dismiss tawkiba loinana writ petition asiga mari lainana pikraba interim order adu petition asigi aroiba way laktriba phawa absolute oina satnagadabani hana khankhre Manipur Lok Ayukta gi maikaidigi masigi secretary na file torakiba miscellaneous case WPC number 346 of 2022 adugi respondent singna N Sarat sai humfugumari apokpale kidraba N Mudu Mongol Thangwaiban Yumnam Laikai TS Bimol se yang mga apokpa laikidraba TS Dijamani Ningtakhong Ward number 3 da principals respondent sing oiraga Manipulenga ki maikedi subsecretary na pro forma respondent oibani miscellaneous case as a principal respondent ani na file torakiba writ petition civil number 833 of 2022 bu laukhatlaga khanaraba matuna high court na pikibi interim order gi mayukta file torakani aduga petition asiga hakthengna mari lainariba Manipur Lok Ayukta da Bisnupur district ki Nambol PS ki manungsan ba Oinam Bazar makhadigi NG Ibotomi kaubo complaint amana Manipur Lok Ayukta da complaint report ama file torakibani complaint nasi MSP DCL gi managing director N Sarat amasum atopami ani gi mathata torakpani hari complaint na wakalagli by 25 MBA 33/11 KB substation number 33 KB line ga loinana
installation tawba amasum sugunud thawal district on turnkey basis ta civil work singa mari lena thabak thoram singa amasum supply gi scope unauthorized oiba mongda hongdo hongjin tokem sum thaba ase pangthoktuna masigi sinbam singlana sizna ki habi wapam phongdorokibani NG ibo tumina file torak report asigi matungina Manipur lok ayuktana complaint case number 5 of 2022 lokholaga mari lainari loisang MSPDCL complaint asiga mari lainana mathau taba documents sing puthona ba direction pirakibani complaint asi case asigi matungina satharakpa examination singi manungsana thabak oina pangthoramdre haidana wakalagliba complaint asigi manungsana turn ki project asigi asidi August taraga mari English ngani taraga mangada mapung fana lushilama thingakibani masigi mathakta Manipur lok ayuktada asiguma makhalgi yauna kariguma wakat ama torak paibasi aran ma tawri hairi thaba adu thokiba matung sei teret ki manungda wakat phanthokani adubu nan execution ni haiduna charge tarokliba 25 MB a 33/11 kb substation gi installation ki thaba sidi sei teret henbagi mamangda mapung phana lushin khrabani wakat asida Manipur lok ayuktana complaint case oina laukhatuna thijen phamthokti habi wapam thulakpani hansu paushna makhatara phongdorali duga husgurni myam tendangna myam sumna thamjaramge Lushilak poina thaudang pauksi dige to papa man ex minister o lukhoina huangoi ZDO office ta laklaga AI ama tamthina furamle BJP Manipur Pradesh ki vice president su oriba wangoi kendra gi hanagi MLA ex minister oinam lukhoina ngarnungthil office award wangoi de leiba zonal education officer ZDO gi office ta laklaga office adu de assistant inspector AI mayang Imphal circle oina thabak tawba yumna Nikendra maiti apokpa laikhidraba yumna ningthem jaw koba mayang Imphal kendra gi manungsana leiba Siraya wang laikai digi miwe mabu office manung digi kautholaga tamthina puramabu pendaba amasum yaningda phungtokpa loinana ex minister lukhoyi mathakta mari leinaba sing akan mami yeng sangduna extra lokatnaba phungdorakli ex minister oinam lukhoy amasum makpu ngak sheliba security force singa laklaga office ta duty toriba sarkar gi employee education department gi makhada AI of school oina leiba miwe mabu thabak tawminariba atai employee singi mawangna office manung gi kautholaga office complex manungda purambasi yaning di haidunu ngasi mayang Imphal Chirai kunja sing imung manung amasum joint youth development committee mayang Imphal gi mikeri gi phongdorakli ngasi nungthil pung ani makhairom tabada mayang Imphal Chirai kunja sing amasum joint youth development committee mayang Imphal gi mute kangbuna ZDO office wangoi da laklaga office mamangda ngarang ex minister olukhoina laklaga AI Nikendra maitai furamba thawong adubu pendaba amasum yaningdaba phongdoknarakli thawdo adubu pendaba amasum yaningdaba phongdokladuna AI yumnam Nikendra gi mase yumnam leimahalna hai ngarang maram sunglai leitana ZDO wangoi gi office ta thabak tawriba maki Nikendra bu office ka ri tholaga office complex manungda leiba ka amagi manungna pushinduna phajadabu oiwata kya nganglaga ki hanbaga loina tamthina furamki Lokhoiga Nikendraga Kendra Tinabasnate amasum Nikendra di mayang Imphal Kendrani nuaina dabasu amata leite maram leitana tamthina purambadagi Nikendra hauji khongna sokna lekatnaki ex minister Lokhoigi thawang adubu pendaba amasum yaningdaba phonglokladuna joint youth development committee mayang Imphal gi president Chaishabam asauban hai Manipur lenga ki office amagi employee amabu office ta ki putholaga phuba haibasi lo leitaba mafamna tawgadaba thawangni leiba si lo satnaba leiba mani yumnam Nikendra gi maral phana leiramlaga su ex minister Lukhoin education department gi commissioner director ZDO na singba mathak thangbada leiriba kaya sida khanganbaga loinana ain goeba thabak adumak pikhat minaram labadi hena pharamgadabani madugi mhuite ngammi habigi mawongda oinam Lukhoiga punna lakminakiba security force na office tagi hekta singthoklaga akan aring singba thawong sathaduna phusakibasi joint youth development committee na akan mamona kanem tawi asigumba thawdo si matung amu hanna thoktanaba Manipur lenga na thawdo sigi matang investigation tawraga asumba puthokpiyu mara leiba miyoi serak pibiyu aiki thawdo adugi matang soklaba Nikendra gi imung manungi maikedi gi wangoi police station aibu wakat sirol ama pishin krhen su athawuna phongdokhen su pausna palakli lushilak poina tendakpa pawmana Rahul Gandhi na maki mabok Indira Gandhi amadi mama Sonia Gandhi gi quality sian ba nupi amabu life partner oiba pami Congress leader Rahul Gandhi na maki mabok Indira Gandhi amadi mama Sonia Gandhi gi quality animak yawba nupi amabu life partner oiba pami hena phongdokre Bharat Joro Yatra gi YouTube channel amada satakhiba interview amada maki mabok Prime Minister oiramba Indira Gandhi maki punsi gi oinasu yamna nungsijaba miwe ama oibaga loinana maki ani suba mamani
ꯃꯍꯥꯛꯀꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯒꯨꯝꯕ ꯒꯨꯟ ꯆꯦꯟꯕ ꯅꯨꯄꯤ ꯑꯃꯕꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕ ꯍꯪꯈꯤꯕꯗ ꯋꯥꯍꯪ ꯑꯗꯨ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯍꯪꯅꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯑꯃꯗꯤ ꯃꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯆꯤꯞ ꯑꯣꯏꯔꯝꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯀꯩꯅ꯭ꯌꯥꯀꯨꯃꯥꯔꯤꯗꯒꯤ ꯀꯥꯁꯃꯤꯔ ꯐꯥꯎꯕꯗ ꯄꯥꯗ ꯌꯥꯇ꯭ꯔꯥ ꯄꯥꯡꯊꯣꯛꯂꯤ ꯃꯍꯥꯛ ꯁꯥꯏꯀꯜ ꯑꯃꯗꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯊꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯈꯤ ꯕꯥꯏꯁꯥꯏꯀꯜ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯃꯣꯇꯣꯔ ꯌꯥꯎꯕ ꯃꯥꯎꯟꯇꯦꯟ ꯕꯥꯏꯛ ꯄꯨꯊꯣꯛꯂꯤꯕ ꯆꯥꯏꯅꯤꯁ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯣꯜ ꯄꯟꯈꯤ ꯍꯥꯏꯔꯤ ꯃꯍꯥꯛ ꯏꯂꯦꯛꯇ꯭ꯔꯤꯛ ꯁ꯭ꯀꯨꯇꯔ ꯑꯃ ꯊꯧꯏ ꯑꯗꯨꯕꯨ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯕꯥꯏꯛꯇꯤ ꯊꯧꯗꯦ ꯅꯈꯣꯏꯅ ꯆꯥꯏꯅꯤꯁ ꯀꯝꯄꯅꯤ ꯑꯁꯤ ꯎꯈ꯭ꯔꯕ꯭ꯔꯥ इलेक्ट्रिक मोटर यावना माउंटेड बाइक अमदी साइकिल लेरे मसी यामना इंटरेस्ट ओइबो वखलोने अमदी अफबा खोंथांगनी राहुल गांधी ने फोंदोखिबदा माक मसाई गोयबा कार लेति अदुबु माकी मामागी सीआरबी अमदी लई हाइदि हेनसु पाउसना मखाताना फोंदोरली दुगा हौजुगुनदि म्याम पाउसु मतांग से लुसिनजरगे मसु म्याम पुरा नोबा अपडेट ngaminasi